Kurumzari, ISTV Manipuri Pau Mediang Tabiri Punamapu Tanam Oksari, Nasi Marui Bapauda, Numit Nini Kongchatangasi Interlocutor RN Ravi Infalda Tunglari, Jingam Musung Tamgi Tongan Tongan section singing mute singer Anirak Shubo in a Wari Sanakre. Parliamentary Secretary K. Megha Chandrigi Mayada Bom Pokaibada Mu and Stiki Batok Chenaba Nubi Mapare. Amadi Tara Suba Manipur State League Final da M Kabam Amadi Football Club Jalen Ani Sanaragani. Ngasi Nerokaga Jalen ga Sanaki ba semi final match da Irang Tokpatagi Asok Apan Yaunakre. Pau Sandokna Pizari Bharat Sarkar amadi NSN IM Anina Santigi wari sanariba asida interlocutor oiriba RN Ravi numit nini gi khongchatangasi ayu Imphal Airport thunglare Imphal Airport ta RN Ravi na paumi singda phongdokibada Manipur da lairiba civil society organization kayaga mahak masaga wari sanabadagi manglom da changsilakliba asida nakal ani gi marakta yanabama purpa ngamlagani haina thajaba lei mahak na makhata na haikibada hojik chathariba nakal ani gi wari sanabagi thabak asina bhap tanaba purpa ngamgani We should expect a very amicable solution to the best interest of all. No, today I have come over here for consultation with the civil societies. I had consulted them in the past. It is an ongoing process, and I hope something good will come out of it. No, when we converse with each other, we don't just have a fixed position. We understand each other because much of the problem is on account of mutual misunderstanding. So once we start talking to each other, we understand each other's position, and that helps us in coming to a common ground. That's precisely. No, development is that we are understanding each other better. We are coming closer. The process of consultation is on, and hopefully something should come, and something should come fast. Thank you very much. RN Ravi Nangasi Imphal la Tunglaba Matungda Chingmayrong de Leiba Classic Granda Manipur gi Tongan Tongan ba Civil Society Organization Singi Mioi Mapan Sthaba Miut Kangbu Amaga Ngasi Nungtil Wari Sanakre Ngasi Wari Sanakiba Duda Yosheng gi President Johnson Elangbam Amuko gi President Dr. Y Manikuman Amuko gi Advisor Dr. Dhanabir Laishram CCSK gi President Arjun Telhaiba Advisor Bhorod Amuko gi Vice President Devan UCM gi Vice President Sunil Karam General Secretary YK Dhiren Amadi Secretary Organization Sanjit Sarai Shamna Punna Saruk Yaki Wari Sanabadu Nungtil Pung Aniga Minitara Chatpa Matamdagi Pung Mariga Minitara Manga Chatpa Phawba Pung Ani Hena Wari Sanaki Wari Sanaba Loiraba Matungda UCM gi President Johnson Elangbam Amuko gi President Dr. Manikuman Amadi CCSK gi President Arjun Telhaibana Paumi Singda Phongdokibada Civil Society Organization Singna Mamangda Unakibada RN Rabi da Thamkiba Wafam Singh Nauhauna Ningsingki Ching Tam Anigi Marakta Nungsinaba Puraknaba Kari Tawba Yabagi Habadu Khanabiu Haina RN Rabi gi Maikaidagi Phongdoraki Makhatana Amuk Hana Wari Sanagani Haina Makhoi Ahumna Paumi Singda Phongdoklamki Koina Thamjagiba line to the Akogi Manga Thamgiba points into the Akogi Maruina, Aduda Kogi Wakaloncha, do the Labanina, Manipur Miangi, or Mouchin Jarakan, Koina Chalibasisu, do the Labanina, Adu I do the Akogi Oibayaba, Hena Machaxing, a Koina Pirakanda, Remakoina Sutaba, Adagi Makoi, positioning to Kanarakanda, Hena Akogi Paba, Akogi Kenoma, Puraknaba Honasi, Haidana Tubu Matam, the Amaga, invitation Amaga Torakan. Koina Tamiba, Wafam to the Mana Taraga, certain Okedugi. Line to the Koi Junction by high Kanava Haitareko, the Sigi lines the Kujanjal Kanda Husipawada, Dum Kanari Haitare Makatana, Dum Kanagi Bagi, Masakshudum lady. Development high Hadumana High Dregasuko, Koi Chataba Sigi, Dum Saruamaina, Dum like continue process, Amanena, Dum high low with the Yan and collect. I do quite a picky bar, Koi demand Haitare, Koi Makitigi. Tarup Akudari, a farm Mutawi. Otagi had doga Tongan ba angle the gay, as it toiba, the ongoing process, the Haita Tongan boy activities, a quick make Tauri bar, NS and IMG, Tauriba Kudimak, and Park Sound, Canary. But the Manipuri labor people sing his sentiment, a clearly tame. Aruga Tauribam Pakaleba, Peace Accorsi, Karida, basis or Kari point the Tomono, having with him clearly without the Habangamti. Okay, my Katie Tambadi. A political distinctive, a quick Ladiva eating line,
tàu bây giờ rồi hay bây giờ mình strongly quay huy bảo đó yam na family mà đâu quay stand tàu nó lấy hay ta đấy ở cái mà nó sum quay cái physics lấy đi ba chali ba peace process da tàu bây giờ ba cái nó hay bây giờ mà ta là khăn gini homework tàu gini anh yam nó clearly thami ở cái physics sát thari ba mấy cái deadline pi cái bây giờ mà si hồi mà kêu anh đi lối sinh bagi thạc thì lấy tiền hay nó lối ở cái physics mà ta na mana har pasi makata ramuka akoi yamna homework torga study to binagi si aduga oitokpe aba positive keno the way and akoi solution no pono hona minasi akoi nei minagi si haiba ma adumai thambire okay object ngasi anek suba khoi wari chana basi yamna positive oiba understanding leiba pola mane positive oiba haibati mamang na khona thamgiba line do point kha thambado adagi makha sum chathaba haitare kamai tor yam magi yam phajaba lon chu lei manipur ji hoji singtam ani se khaibung tana ba yamna hostile relationship ni hai mana hai da ko ar singmi sing na khoi tampak se yam tam da chaw lei bis ma khang hai ani how to do na ma se coexistence tampak su pam jari ba khoi na pam jari ba coexistence hai ba se purna bo hona ba se kamai pur sikesi ni mana khoi na hangi se khoi no hai na na India government amadi ena sena ayam ka manung kari ka understanding lai na ba kadai bo step lo khola ga se tau hai ba hayu hai ba man adu ko kam lai te sene just manung da arun pa kam lai te mar hai ba ni ko chumlan madi khang di ba adu hai ni adu ga hauji na khoi na pam ba thabak to khoi to do se sini ma hai se ra khoi na pam ba se kai no hai ka khoi di shanti lai min na ba nu khi jan lai ba mani bu kai do du ni da ko ma se hai ma tam da ba hai se shanti lai ba pam me hai bu sida hauji shanti soi oi di hauji shanti soi oi do ohen ji hai ra ga di ma khoi da kai ma khara di empowerment tau ra ga di mo gi sai sovereignty tan ba pira roi territory thukai ba khoi na ya roi adu some kind of empowerment sing gi da mung ta hai ta re tau si adu no kai ma ki pi ba ya ge no khano hai ba ni ko ada mamang hai su ni jama ne khano si ni no ta ba la kai ma pi ra kan da nu khi chan na lai ba coexistence lai bu ya na ho no hai ba ni hauji lai ni mo edi sigi su power khatum lai jai da ko singi to ngam edi sile jam na siga six schedule hai ba ma lai bu ga ani to lo du noi mun na yengo yenga kan khajik taw su ani to lo so sin tong na ga ko khajik taw su no khoi na pi ngam ba hai ta re tampang na ya ba hai ta re ko kai ke lai ge se khana ko adu ga makha ta mo unasi hai ba ne ma hai se ko ngasi nungthil DGP Sahid Ahmad amadi hanagi DGP Joy Kumar nasu RN Rabi ga unaduna wari sanakre amarumda Jaliyarong Body Assam Manipur Nagaland amadi All Jaliyarong Student Union Assam Manipur Nagaland gi mihut kangbu amunasu RN Rabi ga unaduna wari sanakre wari sanaba aduda Jaliyarong Body gi President Raitu Chawang amadi All Jaliyarong Student Union gi Secretary Benjamin Luchingduna mioi mari na saruk yaduna wari sanaki United Naga Council Committee on Protection of Tribal Rights Kuki NP Manipur amasung NPF ki mute singnasu numidang RN Rabiga unakre Kuki NP Manipur ge Speaker Achang Khongsaina Peace Accord asina state asige apun bagistaktam kaihandana ba interlocutor ta taksin kre mahang nasu masina karishu akai be piroi haiba ki thazaba piraki hairi NSNIM gi Peace Accord se masina tangdu leitana liminary ba Manipur gi Praja Singhi interest folk pa yaw bataragadi afaba purak para haiba bu maduna henna miyamgi awaba amasung nungay to purakani aduga henna su madugi Manipur Prajagi sok ni ngay pot yawragadi maduna henna Manipur da tangdu leitana limina ba haibagi pot se mangragani aduna yam section na masikan na biyu ado society to pasinggi interest lobby re haraga Manipur gi integrity soktana ba Manipur Prajagi chana chinana liminary ba punamag singsa masi panana ba dum yeng bira mo habagi reminder gi wadani UNC gi mihut taret kasu RN Rabi unarura ba matungda President Gaidon Kamaina ISTV News ta Peace Accord ki framework asi athubada sembolution duna nagagi issue asi warushin purakna ba taksilam ki hairi political parties singi oina ngasi athengbada naga political forum gi mihut mari gasu unakre makhoi gi manungda BD bearing amadi sociolor hosu sarup yakhi issue se leriba akoidi gri tawrabasu peace process ase thengtaragunu athuba madamda masi lution biro haibse akoigi main discussion point of discussion ne oi ma gi
आंसर दी तौब याब मखोई कन्ना होनरी थमोई सेंगना होनरी हाइब नत्रा तो पाहाइदे हुजिकी फ्रेमवर्क एग्रीमेंट अदो अथुबा मतम द फाइनल सेटलमेंट ग मक्ता मदु थबक लौखत पिरो हाइबगी असि नत्रा मदुगी नेटिग्रिटी डिस्कस तौदे अतोपा हुजिकी लेरिबा बिल गी तै तै म्याम सु अखोइना हाइब याबम ग हाइरे अदो म्याम गी इंटरेस्ट सोक्त्रंगाई गवर्नमेंट ऑफ इंडिया ना यंगसिनगनी हाइब एश्योरेंस पी वांगखेम केंद्र की एमएलए के मेघाचंद्र की यूम की गेट मयादा ngarang numitang pung 8 minute kunrom tabada sakti leba bom ama pokhaibada mioi ani laikhidaba thodok adu de chenabani haiba nupi ama police na fare thodok adu de laikhidraba mioi adudi MD Daulat chahi kunhumdoi apokpa ataw Rahman yairipok tulihal topokpi atopa amana namairakpam boboy chahi kungahumdoi apokpa en sarat yairipok poirai khongjil dagini मखोई अनिमक हौजिक हौजिक हता गोलापति दा भरादा लैबा मियोई नि हाइरी बोम पोखाइबगी थौदोक अदुदा लैखिद्रबा मियोई अनि अदुना तोंगलकपा अकाय अतोइ थोख्रबा होंडा प्लेजर रजिस्ट्रेशन नंबर MN01Y1756 असigi मपु सनु लाइनो दाला कौबी नेपाली नुपी अमा पुलिस न फारे महाक सेनापति डिस्ट्रिक्ट थांजिंग चिरु विलेज तगिनी थौदोक असigi मतंगदा पुलिस तगी फंगबा पाउगी मतुंगिना लैखिद्रबा मखोई अनिगा पुन्ना नेपाली नुपी सनु लाइनो दालागा बोम फिट तौनब लाकपदा नुपी असिना यारिपोक थोंगवांग मदा लेहौरगा बबोय अमदी मोहम्मद दौलत ना बोम मदु पुरगा चटखिबनी हाइरी मखा ताना पुलिस न नुपी असि वहंग पाहोंगिदमक थबक चथरी अमरोंदा एमएलए गी युम मनाक्ता बोम पोखाय हंदुना मिसी मिना नंगहनखिबा थौंगबु यानिंगदब फोंदोक्तुना लमदम अदोंगी मसिंग यामलबा मियाम नंगसी एमएलए गी युम मनाक्ता वकन मिफम सथखरे एमएलए मेघाचंद्रना ISTV न्यूज ता फोंदोरकपदा ngarang gi थौदोक असि लाइबक थीबनी मंगोंदा कनागुंबा लुप अमतना किहनबा अमदि सेल गी डिमांड तौरखिबा लैते करी मरमगी दमग असतिगुंबा असुक तमथीबा थौदोक असि थौहनखिबनो हाइबा महाक चपचाबा खंगदे अकी तुजुंग पोहनबा लाइबक थीबा थौदोक असि मतुंगदा अमुक हन तौबिगनु हाइबा वाफम थमलखी कनो तौरिबा मसिगी पावरफुल ओइबा बोम से मसि कोई आई इसामक मफम सिदा कितंग चोंथना आई लामी अदुगा कितंग चोंथना लेरमगदी आई उनबा लाकपसे मी निफु यांखैदी सोइदना आई सिगनी हाइने सातोइ अदुना मसि सोरना चानबिदना लेबा प्रजा सिंह अममा सोहनबि थौदबसे सोरना चानबिबनी हाइना आई खंजै एंगोदा हानसु थ्रेड अमतसु लेते अदगी डिमांड तौरखिबसु लेते तुंगदा सुगुंबा कोई बोम प्लान तौबिबो कोपिबो मैमसिंसे मसि इनोसेंट प्रजा सोक्तनबा अमदी सिगी कोई कनो मैमसिंसे एंटी सोशल ओइबा मैमसिंसे तौबिदनबा आई साइडगी UNC na tang ani ki ahing nongyai dagi hongna numit tarani ki sathariba economic blockade ningol chakawgi yenglaga tension ban natraga handok pinaba all Manipur road transport drivers and motors worker union na appeal tawri Manipur government na UNC ga wari sanabi duna transporter driver amadi handyman gi imung manung gi awaba yengbiraga chapchaba thabak lokhat piu government na tumina lesson ba tarabadi port puba amadi mi puba gari singi drivers sing steering pai dabgi khongjang changsilak pa yai chief minister amadi deputy chief minister anina हंदक की निंगोल चाकौबा सिदा मणिपुर की मपानदगी चाना थकनबा पोलम पुसिलकलिबा ड्राइवर अमदी हैंडीमैन सिंगबु टेक तकाइदना चाकौबा सिदा यौहन बिनबा तांग तरा की ममांगदा गाड़ी सिंग इम्फाल यौहलकनबा होना बिउ हाइरी रुजे अतेन बब्रे अमतंग लजरी अमुकाना तराम नोक्सरी जिरी बामबु मपुंग फाबा रेवेन्यू डिस्ट्रिक्ट अमा ओहेनगदबनी हाइबगी जिरी बाम डिस्ट्रिक्ट डिमांड कमिटीना हौखिबा नुमिदांग पुंग निपानदगी ngasi नोंयाय फावबा कौखिबा पुंग कुन्निपान की जिरी बाम बन सब डिवीजन असिगी मौसागी पुंसिदा चाउना अकाइबा पीख्रे बनसिना मरम ओइदुना जिरी बामदगी इम्फाल नुंगबा तमेंगलोंग अमदी सिलचरोम द चटकदबा गाड़ी सिंग चनखिद्रे स्कूल ऑफिस बैंक अमदी ऑयल पंप सिंग थोंग लोनखी मफम क्यादा सिक्योरिटी न पामदबा थौदोक थोक्तना बंगाक सेनबगी थबक लोखतखी एमसु थौबाल डिस्ट्रिक्ट की प्रेसिडेंट लुचिंगबा कांगबु अमना देसाम थौबाल यूनिट की ऑफिस ngarang numidang oiram pung mari makhairum tabada thugairam badanatana mahairoi nupi machani furam le hairi thawong asi lebak macha tadaba ka henbali chani haina desam head office ki general secretary prem chandran phongdokre desam office ta pangthokpa paugi mifam amada asigumba ka henba thawong asi desam ki office ta laktuna warishin purakna bo hona drabadi chap chana thabak lokhat kani haiki paugi mifam asi desam thawal unit ki president KS Rabi Susar Yaki कईगुम्बा अथु मतमदा देशाम संजरतब तारगदी हारिबा मसिदा सेनरीबा मरुय मिसिंग जेनरीबा मियोसिंग से देशाम मखोगी मथक्ता सबचाना पापुन पिगने हाबसे देशाम प्रेस मीडिया की थोंना थमजरी
ꯏꯪ 2018ꯒꯤ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 30ꯗ ꯌꯨꯅꯤꯌꯟ ꯀꯦꯕꯤꯅꯦꯠꯅ ꯑꯣꯗꯤꯁꯥꯒꯤ ꯚꯨꯕꯅꯦꯁ꯭ꯋꯔꯒ ꯂꯣꯏꯅꯅ ꯏꯟꯇꯔꯅꯦꯁꯅꯦꯜ एयरपोर्ट ओइना लाउथोकपगी अयाबा पीख्रबा मतुंगदा चाही अदुगी जून की तांग अमदा हौनबी मतुंग इना इंटरनेशनल एयरपोर्ट नि हाइना लाउथोखरबा इम्फाल इंटरनेशनल एयरपोर्ट निंगथिना येंगसिनदबदगी असोयबा क्या थेंगनरे ममांगदा तुलिहल एयरपोर्ट कोरंबा एयरपोर्ट असे इंटरनेशनल एयरपोर्ट ओनखतनबगीदमक मालोम मैत्रम निंगोंबा ममदी कदोम पोकपीगी हेंताक मपाल लोकल हारगा खंगनबा लौ परिचा मरोम पाक चौबा मफम लौसिनखी बादुदा nga farm lanayum amadi lawfam kya yawbadagi ing 2008 ing 2013 fawba chahi ahum changna compensation pibagi thabak sathaki compensation chathakraba nga farm sing asida ngasi fawba naron da miyoi kya changsin tuna nga phabagi thabak sathari ngasi ISTV news ki akhanna tim amani yingshinbada airport chawthoknabagi dabak sathariba retaining wall चनबगी मोंग सु क्वालिटी याउदबगी ममी ताबत नतना चनखिबा कुइद्रिबा वाल सिंग अस्तिगी मफम क्या कायरम थिंगनखी ISTV न्यूज न फंगबा अतोप पाव अमगी मतुंग इन्नदी मफम अदुदा नारोन दंगा फारिब म्योइसिंग अदु मरी लैनबा पुलिस स्टेशन की ऑथोरिटीज सिंग मरक मरक फारबसु सेल लौरग थादोरई हाइरी एयरपोर्ट अस्तिगी कैंपस ता इंडियन आर्मी की केम अमसु हांगदुना ngak सिनबगी थबक चथरिबा मफम असिदा मपु पांदबगुम नारोन द चंगसिनदुना माना तौनिंग थबक तौबदा अथिंग पीदबा हाइबसे लाइबक थीबनी हाइना लमदम अदोंगी प्रजा सिंगना फोंदोकनरकली मणिपुर सरकार की स्कूल सिंग फगटना होटनाबदा फन मतिक चाना लेतबना स्कूल खरा प्राइवेटाइजेशन तौब मथौ तारे हाइना MLA RK इमुना फोंदोखरे वाफम सिंग से जॉनस्टोन हायर सेकेंडरी स्कूल की फ्रेशर्स मीट कम लिटरेरी मीट की थौरमदा महांगना फोंदोखिबनी थौरम मदुदा एजुकेशन की सेक्रेटरी H दिलीप अमदी डायरेक्टर N प्रवीण सु सरुक याखी N प्रवीण न फोंदोखिबदा मणिपुर दा लेरिबा सरकार की स्कूल सिंग की फिबम फगटना बकन होनरी अदुबु चाही की बजट असे लुपा करोड़ अनि मुक्ता ओइबना थबक पाखटपदा खुदोंगसादब कया मायोकनै खुदोंगसादब कया लैरबसु महिरोइ सिंगी खल्लगा सरकार के स्कूल चहुंगी मथक्ता लैरिबा असिगी फिबम फगटना बकना पाखटली हाइखी MLA RK इमोना मखाताना फोंदोखिबदा सरकार के स्कूल सिंगी फिबम फगटना होनाबदा स्कूल खरा प्राइवेटाइजेशन तौरगदी फगनी हाइखी जॉनस्टोन स्कूल की बॉयज हॉस्टल अमा थुब मतमदा MOBC की फंडिंग मखादा साबा याबगी फिबम द लैरि हाइखी सोशल वेलफेयर डिपार्टमेंट सिंधुना आंगांग सिंगबु ngakpi senbibagi matangda asa amasung anganwadi workers singi nongmagi oiba wakhal taminaba amasung takpi tambibagi thoramama Thobal DC complex ki counting hall da pangthokre thoramasida DC Thobal T Ranjit ICDS सेल की डिस्ट्रिक्ट प्रोग्राम ऑफिसर L सुमिला अमसुंग डिस्ट्रिक्ट सोशल वेलफेयर ऑफिसर TS नीलकुमार सुसर याखी स्टेट चाइल्ड प्रोटेक्शन सोसाइटी की प्रोग्राम ऑफिसर माला लिशमना हौजिकी मतमदा चाइल्ड ट्रैफिकिंग मुथतना होटनाबदा चाइल्ड राइट एक्टिविस्ट सिंगी लुप अमदी पुलिस खक्ता नतना आशा अमसुंग आंगनवाड़ी वर्कर्स सिंगसु थौदांग यानब ट्रेनिंग अस्ति पांगथोकनी हाइखी DC थौबाल टी रंजितना मणिपुर दा थोकलिबा चाइल्ड ट्रैफिकिंग अमसुंग मस्ति कमदौना थिंगनी हाइबसी आशा अमदी आंगनवाड़ी वर्कर्स सिंगदा निंगथिना खंगलबदी चाइल्ड ट्रैफिकिंग थिंगबदा अचौबा मतिंग ओइगनी टेक्निकल सेशन दा रूरल वॉलंटरी सर्विस वांगबल की चीफ फंक्शनरी बबीता सापम स्टेट एडॉप्शन रिसर्च एजेंसी की प्रोग्राम मैनेजर ज्ञानी लक्ष्मी थोंगाम चाइल्ड वेलफेयर कमिटी इम्फाल ईस्ट की चेयरपर्सन ओइरंबा कैशाम प्रदीप कुमार ना रिसोर्स पर्सन सिंह ओइखी संगाई फेस्टिवल पांगथोकदौरिबा सिगी चथखिबा टेंडर सिंगी व्हाइट पेपर मा पुथोक्तुना अमदी ऑफिस की मियामना उबा फंगदबा मफमदा थेननब KCP पोरै मैतै लुपना खंगन की वाफम थबक ओइना पांगथोक्तबासिना हुरान नलागी थबक सथरे हाइबा मयक सेंगले हाइरी लुबस्तिगी पब्लिसिटी सेक्रेटरी मालेमगन बमैतै की चेरोल अमना मियाम की खोलाउगी मसक अमा ओइरिबा लुप की वाफम बु तादना लैथोकलिबा टूरिज्म डिपार्टमेंट की फमनाइब सिंग लुपना मिडियंग चंगलगनी लुपना सथरक कदौरिबा थबकता मियामना वाकट मिफम फमबा अमदी मखलमतगी पेंदब खोलाउ लौबिरकनु अमरुमदा लुपना लौखलकलिबा थबक असिदा खुदुम इलकलिबा माओइस्ट कम्युनिस्ट पार्टी मणिपुर KCP MC लिबरेशन बुसु इकाई खुनबा उडली मरथना तेन ब्रेक अमगम लौजरी अमुकाना तराम लौजरी कैराव मक्तिंग दगी हसमत अली सीखिबगी मतंगदा सेमकिबा JAC न ngasi कैराव मक्तिंग यूथ क्लब की लंपाक्ता मियांगी मिफम पांगथोक्तुना मरा लेबा MD अमु लेकाइदगी तानथोकना वारेप लौखरे मिफम अदु जसरुग याखिबी लेखिजबा हसमत की लोइनबी जमीला बेगमना इमुंगी नुंगाइनदब खरा लेबदगी ममांगदसु मपुरोइबा हातकनि हाइना कियनबा लेखरे हंदक युमदा मी लेतबगी खुदोंसाबा लौदुना मियोइ खरगा लौतुनरगा मपुरोइबा हातपनी मपुरोइबा हातलब मतुंगदा मैतै खुलदा अमुक थमलंबा हाइबसी लेमिनरिबा कांगलुप सिंगी मरक्ता नुसिनदना बसिन बनि हाइकी MI खाना फोंदोखिबदा हसमत अली हातपदा चेनरिबा सन मपु KH ब्रोजेन अमदी
Ismat Ali Elias Amu yauna atopa mioi ahum gi maming iril bung police ta haijakhrabasu mioi ahum phadana leiri masigi matang da home minister amadi Imphal East ki SP unaduna chenaba mioi sing phana na wakat khre loinana pung kunmari gi manung da chenareba mioi sing miam mang da thoraktuna maralya zadrabadi miam namatik chaba action lokhatna basu warep lawre haiki Amaronda MD Hasmat Misigi matang da sem kiba JC gi mute singa SP Imphal East ka unabada pungkun marigi manungda maralaiba mioi sing phaduna jerak pigini haina thajaba pirakle hairi Manipur Press Club ta pangthok kiba pawgi mifam amada MI Khana Imphal East ki SP na pirakli ba thajaba se thabak oina onthorkani thajai mihala sida chenari ba kongba makha lekai lai mori badagi mioi ahum puthokpada lekai na mateng pangbiu makoina kangluk marakta nusinadana basiliba sida lekai club maira paibi madi leiba gi apan bagi saktam gi damak thabak tawriba lup singna miyam khangna jerak PC numit humni gi manungda makhoi hum puthoktrabadi kairau miyam nan cooperation gi khongjong chaksingani hairi pawgi mifam asida JSC convener MD Razaudin Laikhidraba Hasmat ki loinabi Jamila Begum su saruk yakhi Ngarang laibak thiba thodok amada MD Hasmat Ali Laikhidabaga mari lainana ngase Lainingthau Moriba community hall da miyangi mifam am pangthokre JSC na chingnari ba MD amuba misi asigi matangda kanagumba laikai asigi mioi amataga lautunaramba yaurabadi matik chaba charak phanganbada mateng pangba haina warep lokre misi asi kanagumba mioi kharana atamnana hatkibanate khoisaunaraba miyamgi ihauda kanbang ngamhaudabani police custody de lairiba brozen condition amata yaudana thadokadabani misi asigi damak makhatana laikai asidagi mari lainadaba mi amata phaba punba yaroi siriba mioi asi muslimni haiba police laklaba matungna khanglakpani thodok asida kangluk oibagi wakhalon amata laikide thodok asida kangluk ki oiba line da chatkidana ba mari lainaba singda haija bahaina su warep lokre Pong lambi bu chief minister na ngarang nahan ta sem ki lambi ni hai ki ba si lamdam asigi puwari khangdaba utpani ningthau palingai gi matamda kangla chatnana ba maru oi lambi oirami haina kongpal khaidem lekai digi masagi chahi marifudra mangarom suraba darbar member oi ki ba hizam tarang na phungdokre JSC gi mute singaloina na pangthok ki ba paw gi mifam amada wafam asi mahak na phungdokhibani JSC gi convener tombana miyam na pamliba si Tingliba lambi asi pumlok lok tho haibanate chathok chachin yagada ba khara phatpiu MCI na yade hairaga rims kida gate ahum phali haiki hizam tarang na makha tana lambi asi kangla dagi pong khul taba lambi oiduna yamna maru oiba lambi am oiraki masida ningthau chatkibagi wari puwari da yauri mi amasung laigi lambi oirakpana thingziliba asi aphaba oiroi athuba matamda hangduna leibaki yaifana thabak paikhalu haiki nang karigi lambi thingba Kari doctor tauraga lambi thingba yaroi agoi lambi bong lambi phataba yaroi haugimak phalu nang kari gi bong lambi phatri phatte ne goina semjan sajalerga masida chalak panoina laktna masida doctor ne larga noina lambi thingi je masid tawino tojimak thadok piu Manipur gi hauzik oiba phimam asida nungsi chanana leiduna tangdu leitaba lamdam oirasun haina masagi chahi chamaga tarahumdoi shurak labi Chandel district ki Kurnu chingdagi Sankhil sitting Dilbungnu na ISTV news ta phongdorakli ahal oirabi nupi lamkang phurupni ing sok lising amaga chama pansubna ani gi February gi tang 13 da pokpi ahal asi lingchung bilbunga yum panduna machanupa taruk amadi machanupi taret poi machanupa ahal asi Assam regiment ta thabak tawrambadagi retired tawre mahaki machanupa atomba Riverel Rengnongna phongdorakpada mama asi mi khana chainaba pamdaba tangdu leitana hingba pamba mioi ama oina leiraki chatnabi matung inna Yansa khara chaba natana mana masing na maru oiba chinjak oiri na amadi yana chingba karigumba amata soktri haiki Kuntaruk suba sector gi kunmari suba Assam Rifles na Thobal Police Commando ga loinana El Chawla khulda thibuhumagi thabak tathabada pripak pro gi nupi kedarani yauna mioi ahum marang fare hairi Nifu manga suba Assam Rifles na sinduna Assam Rifles ki ex servicemen singi rally ama Mantri Pukri da pangthokre rally asida ex servicemen chama amasung Laikhidraba personal singi nupi singa sarab yaki hairi Art of Living na sinduna numit tarukni ki oiba life skill training program ama tagel da leiba Manipur Institute of Technology da chatharakpa du haukiba October gi tang 38 da loishin khre Institute asigi mahairoi marifuna saruk yaba training program aduda youth leadership training program gi state coordinator A Anita amadi Institute asigi professor RK Hem Kumar na chingba mioi kana saruk yakhi
Khagempali Ideal Club amasung Sandrembi Mera Paibilu Khagempali ngana pithong mamang na kon ba mapam singda nisa chaba nisa yonba sna chingba kaya asigi mathakta juar sanaba lagaw khawba sel thanaduna sanaba asigumba kaya asisu matam punamaki oina athingba thamle hairi maramaduna hairiba athingba singa sigi mayokta kanagumbana singnaduna thabak tawraklabadi madugi apaphatagi daita pumnamak masa masana pujagadabani loinana club asina paikhalakpa matam matamgi oiba chakhot thaurangi thabak thoram kyada lekai asigi miyam Mateng Panglakani Habiki Tazabasu Khagempali Ideal Club ki Cherolamana Hairi. Iroi Semba Youth Development Club na Koliba Mapam Singda Restaurant Hangliba Sing Sidagi Tingli Hairi. Ngasi Club Asiki Pangthokiba Educative Committee gi Mipam na Warib Asillo Kibani. Amarumda Social United Club Kaibung Oinam Lekai na Konba Mapam Singda Mayai Kabani Sa Yuanba Chaba Lagaw Khawba Yumlakta Mau Leisabi Singna Houses Hanaba Kudaktagi Tingli Hairi. Nabat Manipur Regional Office ki Makada People's Development Society New Chakon Sinduna Financial Literacy Awareness Camp Thawal District ki Yairipok Khorong Community Hall da Pangthokre. Hautopagi Thoramda Yairipok Municipal Council ki Chairperson Kaisam Rupachandra, Wangkhem Jila Parisit ki Member Khundrak Pam Sobha, Pradhan Salam Kumar, Manipur Rural Bank Yairipok Branch ki Branch Manager S. Ibo Pisaksu Saruk Yaki. Moirangkhong water supply ki settling tank sengdokpana maram oiduna ngasidagi tha asigi tang taruk phawa water supply asina konba mafam singda ising piba ngamkhiroi haina water supply project construction division ki executive engineer na khangali JAC Churachandpurna government ka wari sanaragani loinana ngasi ahing nongyai dagi changsingani tawramba ban amadi sangsilamba wakat khongjang matam kharagi oina lepnaba warip nakre ngasi Churachandpurda pangthokiba paugi mifam amada JAC convener Lalkho Hau chongloina haiki state government ki mute singa chanabigi oiba hiam khang ngarang pangthokraba matungda mifam mangasi pangthoklaba matungda Phirep asi laubani adumak pungasi RN Ravi Imphal da lakpadagi atai lup kaya mifam asi saruk yabang ngamdabana hayeng makha tana mifam pangthoktuna demand sing aroibo oina lepkani JAC jiribam na sangsiliba ban amasung UNC na National Highway da chathariba economic blockade amadi Manipur Travel Forum Delhi na miyamgi khongchat ama chatkadoriba asi sagatli hairi Swami Chidanandagi Chahi Cham Suba Mapok Kumongi Mangoinana Malem Pumbada Tangdu Laita Nabagi Pandamda Divine Life Society Manipurna Eastern Zone Namadi Rishikesh Headquarter Khusam Naduna Loktak Pata Higi Kritanama Ngasi Pangthokre Tungda Sendragi Akoibada Khongchat ama chatlaba matungda Vishwanath Mandir Panganba Yumpham Moirangda Swami Singbu Taramna Okpagaloinana Khudol Tamki Handagi International Film Festival of India Indian Panorama Lisingani Gatara Mangada Manipur ki feature film amata changbang ngamdre adumakpu non feature section da Haubam Pawangi Phumsang saruk yaragani Singjamai police na gari huran ba mioi ahum phagat pagaloina na tongan ba gari tara mathoi fangle fagalaba mioi ahum amasung gari singasi ngasi police station ase da pawmi singi mamang da puthokre OC ingo chana phongdo khibada Imphal West ki SP gi akanba instruction makha da police station asina gari huran ba singi mathakta akanba drive chathaduna gari singasi lilongi workshop amadagi fagat khibani thogdok singasi da chenari ba adudi Iqbal chahi kuntaret apokpa Hamid Ali mahak BDF ne MD Abdul Haq Chahi Kuntra Mathoi Apokpa Nazir Uddin Mahakna CID driver ni MD Azauddin Chahi Kuntra Manga Apokpa Jalauddin Makhoi Ahumak Yairipok Tulihal Topok Pidagini Abdul Haq amasung Azauddin Hana Pharaba matungda Iqbal ngasi konung mamangdagi fagat khibani Makhoi na haidorokpadagi gari singasi lilongdagi lokhat khibani gari singasi gi manungda Activa mari Daiwa motorcycle mari alto car ani yawi gari mapu singna matik chaba praman piraga police station asidagi gari loba yagani hairi November ki tang tarani thoida pangthokadoriba Manipur Sarkar ki Fishery Department Sinbanga gi melada Manipur gi indigenous fish pengba amadi khabak kg listing tarani thoi puthokna pandam thamli haina hiang thangda leiba MS Tomba and Sons ki proprietor su oiriba National Award S Surchandrana ngasi hiang thangda leiba ma ki farm da pangthokiba pawmi singa unaba amada phongdokhibani mahakna makha tana phongdokhibada nga makhalasi Manipur da
मुलुरगदौबदगी लिसिंग अमगा चमापन मरिफु मंगादा इथाइदगी पुरक्तना योगलबा मतुंग लिसिंग अमगा चमापन मरिफुद्रा निपानदा मणिपुरदा मरांग कायना फंगबंग nganghanki haiki ningon sakoba saim ge mutang thongba ningon mayam bu lapna haidi japan mem pan yauri adi di ara pa india gi wang da pan basi thoina numit 3 ni waling degi suti longna dana laaga seida haida dumba yamna tangna thoba sahi magi ningon jing bu sa ko busi da mong ba jingna sumba ko indigenous thaini gi oiba haidi mut khidro banga jing bu yokhat poina masu manga jing bu di ningon sa ko da mathela moina hapi bja masi khwai degi haidi asoba haidi major haidi ko mayam mangda ko pongna tokjabe aba dumba nga makhalamane nei thamjage Manipur Heart Care Society ki matam sangna advisor oiramba Professor TS Birena leikhidabada society sina awa phongdokre Lilong Political Unified Link Lipulgeni Suba Foundation Day Thoram ngasi Lilong Haurebi mapal de leiba ngangu kaithel da pangthokre Thoram asida Anwar Hussain Advocate Saha Musha amasung Lipulgi President Wahazuddin Susaruk yaki Narcotics and Affairs of Border Police Station Manipurna drug lalonba miyoi ama kani kilo mariga konana fare fagalaba miyoi asigi maming holkhomang dongel chahi yangkai apokpa leikhijaba ngamthang dongel aigazang laikotagini hairi Zik sanabagi paulo biase Chahi sigi tara suba Manipur State League ki final da M Khabam amadi Football Club Jalen Sadar Hills ka thengnaragani masing yamlaba football yengba babok singi marakta nung amadi water bottle langshinarakpadagi asok open thokre tungda police personnel singna irang adu lakshin ki All Manipur Football Association sinduna Imphal gi mapal kangjebungda team tara ni thuina saruk yaduna sathariba tara suba Manipur State League ki second stage knockout round gi ngasi Kumal Lampak main stadium da relegation zone gi sanaki ba ahan match da Trukpu Nambolna Manipur Police Sports Club pu goal ama shinoda maithi ba piki Trukpu gi goal adu S Meirabana chanki ani suba match ki sanaki bada Jaumi Football Club Churachandpurna USA Khuraibu penalty da maithi ba piki Team animangna apiba matamda goal amamam chanaduna draw chatpadagi kick from penalty mark na decide tawbada Jaumi Football Club Churachandpur USA Khuraibu goal manga mari da maithi ba piki bani Manipur Police Sports Club amadi USA Khurai State League ki relegate tawkhre mathangi chahidagi district ki super division league tas chanaragani match asida referee ki decision pen dabadagi match loraba matungda conduct tawkiba referee singda babok sing amadi referee singi marakta kuthoknakre league asigi ngasi nungthil sanaki ba ahan ba semi final match da M Khabamna Nisa Thangmai bunbu goal ahum amada maithi ba piduna final changkre M Khabam gi mai pakpagi goal ahum adu A Milin ani chanki Atopa goal aduna L Dewana chanki Nisa Thangmaiban gi amata ngairaba goal adu L Milana chanki ani suba semi final match ki sanaki bada mamang chahigi mapan suba state league ki champion bu ahan ba oina state league ta saruk yariba football club Jalen Sadar Hills na penalty da maithi ba piduna final changkre team animagna apiba matamda goal ani chanaduna draw chatpadagi kick from penalty mark na decide tawbada football club Jalen na Neroka FC sangakfam goal taret mangada maithi ba piduna final changki bani match asida football yengbal lakpa babok singi marakta nung amadi water bottle sing langshinarakpadagi miyo yama sokre tungda police na irang adu lakshin ki league round gi makokta leramba Neroka second stage knockout round da maithi khibadagi final changbangam khidre tha asigi tang tarukta tara suba state league ki aroiba match sanaragani mai paklaba FC Jalen Sadar Hills ki coach Tongmin Than Haukipna team asida masak naiba sanaroi kaya yaubana chahi asigi tara suba state league soidana champion oigani haibagi thazaba chauna lei haiba wafam sing phongdokhi Ada plus kenone ai techniques sensitivity da shot pass yam akoi tribal mi se number shot pass ane adagi shot pass tau kana akoi na play hek shot pass miss pass oi kana akoi attack la ko se sindoga direct balls direct game se champion chuna oine thazab le thaze hojik maram di akoi hojiki akoi ai quality best play koi su moi hojiki injury problem nei tamina hojiki kana tawe okay thank you Amaromda M Khabamgi coach L Dhonel na mai pakpa haibasi sanaroi singi makha poli opponent team oiriba Jalen gi sanaroi singi englaga tunganba coaching piduna chahiye sigi state league ki champion oina bo honagani haiki play gi nature kene moina short pass akhagi yam accuracy pass to ngamba le em gi na long pass to ga khay lamjin jang sen ba ale khay
pusanba alo khenaba play ni gi style khane amana bon macha chanaraga yamne changjilakba akhoi gina long pass ga changda si ani jini khenari je mo ga akhoi ga khenari Hayeng Kumalampak Artificial Turf Ground da ahanba match oina Young Physics Union Lalambung amadi SSU Singjamaiga manga suba position gi sanagani ani suba match ta nako nambul mapal amadi Trau Kwakathel ka taret suba position gi damak sanagani Humpu suba Sar Churachan Open Kang Tournament ki winner ya school kang khutna oikre Manipur Kang Association ki meeting makhada ibudau Moirang Pokpa Kang Development Association asinduna Kagwa Laifrak Pamlekai ibudau Moirang Pokpa Sanglen Community Hall da Kang khut tara humdoina group mari thokna khaidokna September gi tang kunma pandagi satharakhiba humpu suba Sar Churachan Singh KCSI CBE League Cum Knockout Open Kang Tournament ngasi lushin kre ngasi aroi benumit ki sanakiba match ta ya school kang khutna klasa kaino kang khutpo banjil kuntragani thoi tara nipal da maithiba piduna winner oikhibani tournament asida KKCO elangwam lekai amadi NNK nambolna ahum suba position takre best checkphai gi mana ya school kang khut ki L Arun amadi best lamthasu kang khut asigi RK Dhire na taki State mangagi nupa nupi sanaroi chahunga kun mangana saruk yaduna Kumalampak Indoor Stadium amadi boxing ring da sathariba ahum suba Northeast India Cadet Junior and Senior Kickboxing Championship ki ngasi pangthokiba full contact amadi low kick ki KG kun manga cadet ta Manipur gi Y git KG nifu marida Manipur gi Y lanthoiba KG nifu manga da Manipur gi W Robinson KG kuntrani thoida Manipur gi KI Sagar na gol lokre KG nifu nipan makha gi cadet boys ki light contact ta Sikkim gi Suras KG yankhai mathoi makha gi da Manipur gi P Basanta KG yankhai mari makha gi da Manipur gi T Joy Singh KG nifu makha gi da Manipur gi SIS Sibasan Chahi tarani thoida Manipur gi NG poirai ngan bana ahan batakre cadet girls ki KG kuni thoigi puppet point fighting da Assam gi diary KG nifu gi cadet ta Assam gi Kabiri Fukun KG kunnipan gi cadet ta Manipur gi Mahendi KG kuncha tarukta Manipur gi Daina KG kunnipan da Manipur gi NG poirai ngan bana gol laukre Block ahum ki nupi macha sanaroi chahum na saruk yaduna ngasidagi district level women's sports competition Kumalampak Indoor Hall da haukre haudopagi thoramda DYASO Imphal West ki NG Motilal DYASO Imphal East ki S Nirmalata amadi Youth Affairs and Sports ki store officer K Santi Kumar saruk yakhi Rajiv Gandhi Khel Abhiyan scheme gi makhada pangthokadaba masana tarani thoi gi ngasi sanaki ba handball masana da Kairau Bitra block na Sawongbung block put goal taret tarukta maithiba piduna winner oikre Team Nepal saruk yaduna SWC ground khongmanda sathariba ngangkham boy Memorial Second Division Football League ki ngasi sanaki ba ahan match da PRYA Kundrak Pamna NYTIC Okram Chuthekpu goal ani amada maithiba piki ani suba match ki sanaki bada BSU Kairauna LSIST Lamlaibu goal ani amada maithiba pikre hayeng ahanba match ta ASYC Andro amadi BPYC Basikhonga sanagani ani suba match ta PYPC Pungdongbam amadi NYTIC Okram Chutheka sanagani Cadet Sub Junior Senior amadi Veteran gi nupa nupi sanaroi chamarom na saruk yaduna ngasidagi kunmanga suba state level S Group Kerom Championship All Manipur Kerom Association stinduna Sagolban Maino Lerekta Laiba Multi-Purpose Community Hall da haukre ngasi sanakiba cadet boys ki semi final da KS Hiri Thikna S Pravinbu tara humdoi taret tara taruk shuno set ani shuno da amadi M Mirandana S Sachinbu tara taret ama tara mari da maithiba piduna final changkre Youth Affairs and Sports Department sinduna chahi tara mari amadi tara taret makha gi nupa macha gi state inter school football tournament Kumalampak Sports Complex ta hayengdagi hauragani ojek ngasi oiba aing asagi pau pizari ICAR Lamphel Patagi Fangba Paugi Matung Ina Ngasigi Khwaidagi Saba degree Celsius Kuntaret Khwaidagi Ingba degree Celsius Tara Taruk Dasmik Ani Nuksita Yauba Ising Manilgi Chang Ayukta Chada Mari Fudra Mathoi Nungtildana Chada Yangkai Nithoi Nungjugi Chang Nil Loishilak Pada Marui Bapau Amuka na Pizari Numit Nini Kongchatang si interlocutor RN Ravi Imphal Thunglari Ching amasung Tamgi Tongan ba section singi mute singa anirak shubu oina wari sanakre
Parliamentary Secretary K. Megha Chandra gi yum mayada bom pokhai miu ani sikiba thodokta chenaba nupi ama phari. Amadi Tara Suba Manipur State League ki final da M Khabam Amadi Football Club Jalen ani sanaragani. Ngasi Nerokaga Jalen ga sanakiba semi-final match da irang thokpadagi asok apan yawnakre. ISTV na pizaba Manipuri pau matang asile lezare mideng tabire bapuna mapu amukan na kurumzari.